Lamdamsigi oiriba tangdu ELITETV phibam asida naha singna mapung phana thoudang loupham thoki haina Manipur Youth League ke convener Asem Prince na phongdokre wafam asing Manipur Press Club ta pangthokpa paugi mifam da phongdokhibani mahakna makha taraduna haukiba December 1 January 9 fauba numit kunni chupna chatkiba anauba langol amagidamak mayol lamsang khongchatpu saugatpiduna Pangal amadi loupham mateng pangbirakpa pumnamakpusu mayolgi maikaidigi thagatpa phongdokhe Prince na makha taraduna lamsang khongchat ki aroiba numit January 9 da MU da famkiba miyamgi mifam aduda lauthokhiba wari pumnamak loop asina thabakta onthoknaba honagani amadi naha singna hauzik lamdamasida thokliba tangdu ELITETV phibam masida amatoina punsinduna thoudang punna longminasi amadi mayolgi thabak thoram singdasu naha singna punna support tawbiyo haina phongdokhe Tang kundiga hujuduna tami mapanda chachari balam sam hujud adugi loisalam pi sarukta Manipur University campus ke apakta miyam ke chobo thamama pangthokna lawjakhiba warep amadi lawthokjakhiba lawthabal declaration adubu hariba mayol hariba wafam sing adubu mayolna thabakta onthokjanam khonajagani madugi thabak thorom sing aduda leibiriba miyamna Yang pumna seruk ya biu musung mateng pangbiu pangal thona pinabiu amadi akoina tawjar pathabak thong sing aduda miyamna puling thogot biu haibasi